mayambu ahanamuktada warina jonggi maikidigi ikok nona taram nokjari tabirasi akhuna pujarak warida nongma panba ahing warigi makha taba tangka ngasi gi tangka asidana warisin amukari kamdori ba habado mayam punamagna wari asi punna taminrasi tabirasi nongma panba ahing warigi makha taba tangka ningthema madi magi mapubu fazana awaba tahalami makhoibu anouba para amasu kichubigi mahigi pangalna tambirami masigi matungda makhoina lale lale haduna khurumjabadagi kichubina ningthema madi magi mapubu ngakpirami chinglemba aduga to makhoira jikhoi kokchau khusu kichubigi ngasigi angako phanglaba mamangai ga manadaba magi mahi kaya si uba matamda makhoi tasengni ikarami ngaksungai kichubina athoibada mahi khudimak pun pisili aduga athoibaga makhoi ani paraga ngasigi numit asida hekta naikibani hojikti makhoi pun laklare asumna lakko matamda lambi lamkhai amadani ningthema madi magi mapudi mayum tamna chakre makhoi pun lakpa numidang waronggi mamsilakpa tanja sidani to makhoi ka tuition pun taminaba nupa ma cycle do yamna yang thojilai aduga makhoi da wari kudimak pun tamnare ngasai makai nakhoi kadai chalubano ai nakhoi bu thirakpani nakhoi hojik police na phagadabagi koi thirabani ojana pau bikre atopa chhatra khananasu nakhoi gi maramda wa haidokhrabani tuition mafamda nakhoi na purakhiba jibado madugi maramda khangnaba nakhoi hojik phaba lakrabani is nakhoi awaba taragani aduga jibadubu tasengna mangre haribadu chumra wadu hairakpada makhoi nupadu yam yengi chinglem chunga I aduga kichubidi nupadun masak uba nate thaina bibusu uba nate kichubi wakhalam khalai nahan gi tuition mafam haibsida karino haiba wakhala simana lamba phangre nupaduna nakhoi yamuthuna sengkro kadaidara mulotna bo hono harimlaga cycle adu yamna yagna thokirami nupadu chakhrabatung chinglem manu wari si khaningbadagi achumba wari si karino haduna hangi aduga athoibasu khudimasing ase manglanga chap mane karino haiba khangde kichubi tamna tamna gyal la ini silei maga masak chap maraba makak thadokibado masina maram oraga tom khoi marakta mana ne sinaba leiba matamda thawtho asi thokibane habasi kichubi ne yam laina khangba ngami lamsin ngami adubo hojikti makhoi ahum masibu police na phana bathira matam sida kari tawgadori kanana kangadori chinglembasu kichubi do wa kayam hainingi adubo haibi kai tomba mausagum kichubi da magi haining ba kayam hairambado hojikta haiba ngamdre makhoi ahum yamna kina masa pumunnikli akhoi kari tawgani haduna magi akiba phanglaba mai thongsing du lagli makhoi gi matawase kichubi ni yengba ngamde aduga thaina binasu yengba ngamde akiba henbadagi magi masa singse ningthamba yamna helakpadawna paritani masigi matawasi ubda kichubina oja kibro tomana kidade police na pharani phurani oh akhoi gi lebakse asumna hainaringai kichubina wa khara khunge toringai adum khumbana khidre yamna yanga thojilakpa gypsy gari amani kadomdagi kanana karamna pau pikibanu khangde aduga makhoi mari manga asigi mangda khamnade gari ase kumthare I yamna thuna aduga makhoi ohumje phajilu haduna adum phajinkhirami hena ngaklibadi gypsy asigi manungdagi kumtharapka matam asida makhoi gi tuition tawbidibu oja asiyorami bada Randit kokchaw amadi tomba sawningmana mai hawi khudimak oja asina tawriba ngaktani mana takhiba ngaktani oja asina khutinduna haibadagi makhoi uhum pharaga puge taw matam sida chinglemana khami aduga athoibanasu kari maramgino haduna khami masida police amana nakhoi jo awaba tangladi nakhoi jo pharaga pura haduna akan wangali chinglemana achumba asingbo wari khangdagadi imanabasi pubi yaroi makhoi yakta leiba matamda phabadi phabane makhoi leitabada akhoi ga puna leiminaba matamda phaba yaroi chinglemana adumna wadu khara kan khilakka matam asida police amana mana param chai aduna chinglem matam haithare I kanthare chinglemba chena khangi chinglemana chena khangmadu ubada magi loinariba thainabi chingsilei aduga police aduba karigumba khara tawgi masida kichubina khami ngaiko
ꯉꯥꯛꯇꯪ ꯀꯨꯝꯃ ꯌꯦꯡꯁꯤ ꯃꯈꯣꯏꯅ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕꯗꯒꯤ ꯊꯥꯏꯅꯕꯤ ꯆꯪꯗ꯭ꯔꯦ ꯃꯊꯪꯗꯁꯨ ꯑꯊꯣꯏꯕꯅꯁꯨ ꯈꯥꯝꯃꯤ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯔꯩ ꯀꯟꯅ ꯌꯦꯟꯅꯩ ꯃꯁꯤꯗꯒꯤ ꯑꯊꯣꯏꯕꯗꯁꯨ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯑꯃꯅ ꯆꯩꯅ ꯀꯟꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯑꯊꯣꯏꯕꯗ ꯍꯦꯛ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯀꯦꯆꯨꯕꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯍꯦ ꯌꯦꯡꯒꯅꯤ ꯑꯩꯒꯤ ꯑꯣꯖꯥꯗ ꯈꯨꯠ ꯊꯥꯕ ꯍꯥꯏꯗꯨꯅ ꯀꯦꯆꯨꯕꯤꯅ ꯂꯥꯎꯔꯛꯏ ꯃꯥꯅ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯈꯣꯟꯖꯦꯜ ꯇꯃꯛ ꯇꯥꯏ ꯁꯛꯇꯤ ꯎꯗꯦ ꯀꯗꯣꯝꯗꯅꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯃꯈꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯪ ꯉꯛꯇꯨꯅ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯦꯆꯨꯕꯤ ꯍꯧꯔꯛꯂꯦ ꯃꯁꯤꯒꯤ ꯄꯨꯂꯤꯁꯁꯤ ꯈꯪꯒꯅꯤ ꯅꯪ ꯍꯥꯏꯗꯨꯅ ꯆꯤꯟꯁꯤꯜꯂꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯈ꯭ꯋꯥꯡꯋꯥꯏꯗ ꯃꯥꯒꯤ ꯃꯀꯣꯛ ꯃꯄꯥꯁꯤ ꯇꯥꯒꯅꯤ ꯈꯔ ꯅꯣꯟꯊꯔꯞ ꯇꯧꯅ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯈꯣꯡꯗꯅꯤ ꯃꯥꯅ ꯋꯥꯏꯔꯤꯕ ꯑꯗꯨꯝ ꯋꯥꯏꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯗꯣ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯩꯇꯅ ꯃꯁꯥ ꯃꯇꯣꯝꯇ ꯂꯣꯡꯅ ꯍꯥꯏꯊꯔꯛꯏ ꯕꯝ ꯇꯥꯈꯤꯔꯝꯃꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯥꯈꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯉꯛꯏ ꯀꯩꯅꯣ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯦꯆꯨꯕꯤ ꯁꯥꯎꯅꯤꯡꯕꯗꯨꯅ ꯍꯦꯛꯀ ꯆꯤꯟꯁꯤꯜꯂꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯗꯨꯕꯨ ꯃꯃꯥꯏꯗꯕꯨ ꯊꯥꯕꯅꯦ ꯐꯨꯔꯤꯠꯀꯥꯗꯨ ꯁꯦꯒꯥꯏꯕꯅꯦ ꯃꯥꯒꯤ ꯎꯞꯂꯤꯕ ꯇꯨꯄꯤꯒ ꯂꯧꯊꯣꯛꯄꯕꯨ ꯇꯧꯏ ꯀꯦꯆꯨꯕꯤꯒꯤ ꯃꯁꯛꯇꯤ ꯎꯗꯕ ꯇꯨꯄꯤ ꯑꯃꯨꯛ ꯄꯥꯏꯈꯠꯂꯛꯀꯅꯤ ꯐꯨꯔꯤꯠꯇꯨ ꯑꯃꯨꯛ ꯃꯁꯥꯅ ꯍꯥꯡꯗꯣꯔꯛꯀꯅꯤ ꯁꯦꯒꯥꯏꯔꯛꯀꯅꯤ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯄꯨꯂꯤꯁꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥ ꯑꯗꯨ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯃꯃꯥꯡꯗ ꯃꯥꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯥꯏ ꯁꯥꯟꯅꯕꯁꯨ ꯃꯥꯜꯂꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯈꯔꯁꯨ ꯇꯧꯏ ꯍꯥꯏꯕꯒꯤ ꯃꯥꯅ ꯍꯦꯟꯖꯤꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗ ꯁꯥꯈ꯭ꯔꯕꯅꯤ ꯑꯁꯤꯗꯁꯨ ꯄꯨꯂꯤꯁ ꯑꯁꯤꯅ ꯂꯣꯡꯅ ꯇꯥꯔꯒ ꯃꯥꯒꯤ ꯇꯨꯄꯤ ꯄꯥꯏꯈꯠꯂꯛꯄ ꯐꯨꯔꯤꯠ ꯑꯗꯨ ꯍꯥꯡꯗꯣꯔꯛ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯛ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯃꯈꯣꯏ ꯍꯦꯟꯅꯁꯨ ꯀꯤ ꯉꯛꯁꯨ ꯉꯛꯏ ꯃꯥꯒꯤ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯅꯣꯡꯃꯩ ꯑꯗꯨ ꯀꯤꯠ ꯅꯝꯂꯒ ꯑꯁꯤꯜꯂꯨ ꯅꯈꯣꯏ ꯑꯁꯤꯒꯨꯝꯕ ꯇꯧꯒꯅꯨ ꯅꯈꯣꯏ ꯀꯥꯞꯀꯗꯣꯔꯦ ꯍꯥꯏꯕ ꯋꯥꯁꯤ ꯉꯥꯡꯉꯤ ꯀꯦꯆꯨꯕꯤꯁꯤ ꯀꯌꯥꯗ ꯂꯝ ꯍꯦꯜꯂꯕꯅꯤ ꯌꯦꯡꯉꯨ ꯃꯈꯥꯗ ꯇꯥꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕ ꯑꯇꯩ ꯌꯥꯜꯂꯝꯕ ꯆꯤꯡꯂꯝꯕ ꯇꯧꯔꯝꯕꯗꯒꯤ ꯑꯃꯨꯛꯁꯨ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯥꯞꯄꯨꯅꯦ ꯉꯝꯃꯗꯤ ꯀꯥꯞꯆꯧꯅꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯈꯣꯟꯖꯦꯜ ꯇꯃꯛ ꯇꯥꯕ ꯁꯛꯇꯤ ꯎꯗꯅ ꯋꯥ ꯀꯟꯅ ꯉꯝꯃꯗꯤ ꯀꯥꯞꯆꯧ ꯍꯥꯏꯔꯛꯄꯁꯤꯗ ꯃꯈꯣꯏ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯏ ꯄꯥꯈꯠꯂꯤ ꯃꯝꯁꯤꯜꯂꯛꯄ ꯇꯥꯟꯖꯥꯅꯒ ꯑꯣꯏꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯑꯀꯤꯕꯒꯤ ꯃꯁꯛꯅꯒ ꯑꯣꯏꯔꯛꯄꯅꯦ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃꯩꯁꯤ ꯅꯝꯂꯒ ꯀꯥꯞꯀꯗꯣꯔꯦ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯊꯥꯗꯣꯛꯑꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯂꯣꯏꯁꯤꯜꯂꯨ ꯅꯈꯣꯏ ꯂꯥꯏ ꯁꯥꯟꯅꯕ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯈꯔ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁ ꯑꯃꯅ ꯋꯥ ꯀꯟꯅ ꯉꯥꯡꯉꯤ ꯀꯦꯆꯨꯕꯤ ꯑꯁꯥꯎꯕ ꯍꯦꯟꯕꯗꯨꯅ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯛꯄ ꯃꯆꯤꯜ ꯑꯗꯨ ꯕꯗ꯭ꯔꯪ ꯈꯥꯕꯤ ꯑꯗꯨꯒ ꯉꯥꯡꯉꯤ ꯍꯦꯔꯥ ꯑꯩ ꯈꯥꯝꯒꯅꯨ ꯃꯁꯤꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯌꯦꯡꯉꯣ ꯑꯩꯕꯨ ꯈꯥꯝꯒꯅꯨ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯊꯥꯏꯅ ꯆꯤꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯦꯛꯇ ꯀꯦꯆꯨꯕꯤꯗꯤ ꯌꯥꯜꯂꯤ ꯃꯈꯣꯡꯗꯕꯨ ꯀꯣꯟꯗꯨꯅ ꯇꯧꯅꯨ ꯑꯗꯨ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯔꯦ ꯀꯦꯆꯨꯕꯤ ꯊꯥꯏꯅꯕꯤꯅ ꯈꯥꯝꯕ ꯉꯝꯕ ꯅꯠꯇꯦ ꯄꯨꯂꯤꯁ ꯑꯃ ꯅꯝꯂꯝꯕꯗꯨ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯝꯂꯛꯄ ꯅꯣꯡꯃꯩꯁꯤꯡ ꯑꯁꯤ ꯀꯦꯆꯨꯕꯤꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯣꯡꯈꯠꯂꯒ ꯂꯥꯝꯈꯤꯔꯝꯃꯤ ꯃꯨꯟꯈꯤꯔꯝꯃꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩꯁꯤꯡ ꯃꯥꯡꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗ ꯄꯨꯟꯅ ꯇꯥꯔꯝꯃꯤ ꯃꯁꯤꯗꯗꯤ ꯃꯈꯣꯏ ꯀꯔꯤꯒꯤꯗꯤ ꯍꯦꯟꯅ ꯀꯤꯔꯣꯏ ꯀꯔꯤꯒꯤꯗꯤ ꯍꯦꯟꯅ ꯄꯥꯈꯠꯂꯣꯏ ꯁꯛꯇꯝꯁꯨ ꯎꯗꯕ ꯀꯗꯥꯏꯗꯒꯤ ꯀꯔꯤꯅꯣꯁꯨ ꯈꯪꯗꯅ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯃꯈꯣꯏ ꯍꯦꯟꯅ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯂꯩꯕꯥꯛ ꯉꯥꯛꯄ ꯄꯨꯂꯤꯁꯁꯤꯡꯅꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯃꯥꯟꯅꯔꯨꯕ ꯀꯩꯗꯧꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯆꯤꯡꯂꯦꯝꯕꯅ ꯀꯦꯆꯨꯕꯤꯗ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯑꯩꯈꯣꯏ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯒꯗꯣꯔꯦ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯐꯠꯇꯦ ꯍꯥꯏꯕꯗꯒꯤ ꯀꯦꯆꯨꯕꯤꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯦ ꯅꯨꯡꯁꯤꯔꯛꯇꯕ ꯀꯅꯥꯅꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯦꯆꯨꯕꯤꯒꯤ ꯃꯍꯩꯒꯤ ꯄꯥꯡꯒꯜꯅ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯒꯤ ꯅꯣꯡꯃꯩꯁꯤꯡ ꯄꯤꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯗ ꯆꯨꯝꯅ ꯂꯩꯍꯟꯈꯤꯔꯝꯃꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯇꯥꯔꯝꯕ ꯄꯨꯂꯤꯁꯇꯨꯁꯨ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯆꯞ ꯂꯦꯞꯂꯔꯦ ꯃꯈꯣꯏꯒ ꯆꯤꯡꯂꯦꯝꯕ ꯈꯣꯏ ꯇꯣꯝꯕ ꯈꯣꯏ ꯔꯟꯖꯤꯠ ꯈꯣꯏꯒ ꯃꯤꯆꯥꯟꯅꯔꯦ ꯃꯨꯟꯅ ꯌꯦꯡꯅꯩ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯑꯃꯒ ꯃꯨꯟꯅ ꯌꯦꯡꯅꯔꯒ ꯑꯩꯈꯣꯏ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯊꯕꯛꯀꯤ ꯑꯩꯈꯣꯏꯕꯨ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯛꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯟꯖꯤꯠꯇꯤ ꯅꯣꯛꯅꯤꯡꯕ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯦꯛꯇ ꯅꯣꯛꯈꯠꯂꯛꯏ ꯈꯨꯗꯤꯡꯃꯛ ꯀꯦꯆꯨꯕꯤꯅ ꯇꯧꯔꯤꯕ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯆꯤꯡꯂꯦꯝꯕꯅ ꯁꯥꯔ ꯑꯩꯈꯣꯏ ꯑꯁꯤꯗ ꯀꯅꯥꯅꯣꯝꯃ ꯊꯤꯕ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯗꯨ ꯐꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨ ꯁꯥꯔ ꯑꯩꯈꯣꯏꯕꯨ ꯂꯩꯈꯤꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯆꯠꯂꯗ꯭ꯔꯥ ꯑꯩꯈꯣꯏꯗ ꯋꯥ ꯍꯪꯕꯗꯣ ꯑꯩꯈꯣꯏꯁꯨ ꯈꯨꯝꯂꯦ ꯑꯩꯈꯣꯏ ꯍꯜꯂꯒꯦꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯉꯥꯎꯔꯦ ꯃꯈꯣꯏ ꯀꯩꯗꯧꯕ ꯂꯥꯛꯈꯤꯕꯅꯣ ꯀꯔꯤ ꯋꯥ ꯍꯪꯕ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯑꯗꯨ ꯂꯦꯞꯂꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯔꯛꯄ꯭ꯔꯥꯅꯦ ꯔꯟꯖꯤꯠꯅ ꯃꯥꯅꯦ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯅꯣꯏꯅ ꯐꯔꯛꯄꯅꯦ ꯁꯥꯔ ꯑꯩꯈꯣꯏꯅ ꯐꯔꯛꯄꯅꯦ ꯑꯣꯖꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯉꯥꯎꯔꯦ ꯅꯠꯇꯦꯍꯦ
ꯀꯩꯅꯣꯅꯦ ꯃꯈꯣꯏꯁꯤ ꯐꯠꯇꯕ ꯉꯥꯛꯇꯅꯦ ꯑꯩꯅ ꯁꯥꯔꯗ ꯄꯥꯎ ꯄꯤꯕꯗꯒꯤ ꯃꯈꯣꯏꯁꯤ ꯐꯥꯕ ꯂꯥꯛꯍꯟꯕꯅꯦ ꯁꯥꯔ ꯀꯩꯅꯣ ꯇꯧꯕꯤꯔꯤꯗꯨꯕꯣ ꯑꯦ ꯁꯥꯔ ꯑꯩꯈꯣꯏꯁꯤ ꯉꯥꯎꯔꯦꯅ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯄꯨꯂꯤꯁ ꯑꯃꯅ ꯀꯔꯤ ꯑꯩꯈꯣꯏ ꯉꯥꯎꯕꯗꯤ ꯀꯔꯤ ꯑꯣꯟꯁꯤꯜꯂꯛꯏ ꯀꯤꯆꯨꯕꯤꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒꯤ ꯋꯥꯈꯜ ꯑꯃ ꯈꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯑꯣꯖꯥ ꯑꯁꯤ ꯑꯣꯏꯅ ꯐꯥꯗꯨꯅ ꯄꯨꯅꯕ ꯇꯧꯏ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯊꯣꯏꯕ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯇꯣꯝꯕ ꯃꯈꯣꯏꯅ ꯈꯥꯝꯃꯤ ꯐꯥꯕꯤꯒꯅꯨ ꯑꯗꯨꯃ ꯇꯧꯕꯤꯒꯅꯨ ꯁꯥꯔ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯔꯦ ꯄꯨꯂꯤꯁ ꯑꯃ ꯐꯨꯔꯤꯠ ꯁꯦꯒꯥꯏꯔꯤꯕꯗꯣ ꯃꯥꯁꯨ ꯉꯛꯆꯔꯤ ꯑꯦ ꯑꯁꯤꯅ ꯀꯔꯝꯅ ꯑꯦ ꯃꯥꯒꯤ ꯐꯤꯔꯣꯟ ꯐꯨꯔꯤꯠ ꯐꯅꯌꯥꯝꯅ ꯃꯣꯠꯂꯦ ꯃꯈꯣꯏ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯁ ꯀꯣꯛꯀ ꯉꯥꯎꯔꯦꯗ ꯆꯠꯂꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯣꯖꯥ ꯑꯗꯨꯕꯨꯁꯨ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯂꯥꯛꯂꯤꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯣꯖꯥꯗꯨ ꯂꯩꯍꯧꯔꯦ ꯑꯣꯖꯥꯗꯨ ꯃꯇꯣꯝꯇ ꯂꯩꯍꯧꯕ ꯃꯇꯝꯗ ꯃꯁꯥꯕꯨ ꯅꯤꯛꯄ ꯍꯧꯔꯕꯅꯤ ꯆꯤꯡꯂꯦꯝꯕ ꯇꯣꯝꯕ ꯔꯟꯖꯤꯠ ꯀꯣꯛꯆꯥꯎ ꯑꯗꯨꯒ ꯑꯊꯣꯏꯕꯅ ꯑꯣꯖꯥ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯅꯥꯀꯟꯗ ꯀꯦꯆꯨꯕꯤ ꯑꯃꯗꯤ ꯊꯥꯏꯅꯕꯤ ꯂꯦꯞꯂꯤ ꯀꯦꯆꯨꯕꯤꯒ ꯊꯥꯏꯅꯕꯤꯒꯗꯤ ꯃꯁꯛ ꯎꯗꯦ ꯇꯣꯝꯕꯅ ꯆꯪꯉꯤ ꯑꯗꯨꯒ ꯍꯥꯏꯔꯦ ꯑꯣꯖꯥꯗꯤ ꯌꯥꯝꯅ ꯉꯝꯃꯤꯅ ꯑꯣꯖꯥꯅ ꯊꯧꯗꯣꯛ ꯃꯆꯥ ꯑꯃꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕ ꯑꯣꯖꯥ ꯀꯝꯗꯧꯕ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯑꯣꯖꯥꯁꯨ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯦꯆꯨꯕꯤ ꯃꯥꯒꯤ ꯃꯁꯛ ꯑꯁꯤ ꯎꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯥꯡꯗ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯍꯜꯂꯛꯏ ꯊꯣꯔꯛꯏ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯔꯨ ꯏꯀꯣꯛ ꯀꯣꯛ ꯏꯇꯥꯡ ꯇꯥꯡꯕ ꯁꯛꯇꯝ ꯑꯃ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯣꯖꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯟꯗꯣꯛꯑꯦ ꯀꯦꯆꯨꯕꯤꯅ ꯀꯤꯅꯨ ꯑꯩꯅꯤꯅꯦ ꯑꯩ ꯅꯪꯅ ꯇꯥꯛꯂꯤꯕ ꯅꯪꯅ ꯐꯥꯅꯕ ꯍꯣꯠꯅꯔꯤꯗꯣ ꯑꯩ ꯇꯨ ꯃꯈꯣꯏꯅ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯑꯩꯅꯤ ꯀꯦꯆꯨꯕꯤ ꯍꯥꯏꯔꯤꯗꯣ ꯑꯩꯅꯤ ꯌꯦꯡꯉꯨ ꯇꯨ ꯑꯩꯒꯤ ꯀꯣꯛ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯑꯩꯒꯤ ꯁꯛꯇꯝ ꯈꯪꯅꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯥꯏꯅꯕꯤꯁꯨ ꯀꯔꯤ ꯋꯥꯈꯜ ꯐꯥꯎꯔꯛꯄꯅꯣ ꯈꯪꯗꯦ ꯀꯦꯆꯨꯕꯤꯒꯤ ꯃꯇꯨꯡ ꯏꯜꯂꯗꯨꯅ ꯍꯪꯉꯣꯏ ꯃꯥꯟꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯐꯟ ꯆꯣꯡꯊꯣꯔꯛꯏ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯎꯕ ꯃꯇꯝꯗ ꯑꯣꯖꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯁꯨꯝꯅ ꯂꯩ ꯊꯥꯏꯅꯕꯤꯅꯁꯨ ꯂꯣꯜ ꯑꯗꯨ ꯁꯨꯕ ꯁꯨꯗꯕ ꯀꯤꯅꯨ ꯑꯩꯅ ꯀꯦꯆꯨꯕꯤꯒꯤ ꯃꯔꯨꯞ ꯑꯗꯨꯒ ꯅꯍꯥꯛꯅ ꯐꯠꯇꯕ ꯑꯣꯖꯥ ꯆꯪꯂꯛꯑꯣ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯖꯥꯗꯣ ꯄꯪꯀꯤꯗ ꯀꯤꯔꯦ ꯉꯁꯥꯏꯋꯥꯏꯗꯤ ꯁꯛꯇꯝ ꯎꯔꯝꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯇꯁꯦꯡꯅ ꯎꯔꯦ ꯃꯝꯅꯒ ꯃꯝꯁꯤꯜꯂꯦ ꯃꯁꯤꯗꯒꯤ ꯏꯃꯥ ꯂꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯆꯦꯟꯕꯒ ꯀꯦꯆꯨꯕꯤꯅ ꯃꯈꯣꯡꯗ ꯑꯃꯨꯛ ꯌꯥꯟ ꯊꯥꯏꯅꯕꯤꯅ ꯑꯃꯨꯛ ꯌꯥꯟ ꯑꯗꯨꯕꯨ ꯐꯨꯕꯤꯗꯦ ꯑꯋꯥꯕ ꯀꯔꯤꯃꯇ ꯇꯥꯍꯟꯗꯦ ꯑꯁꯨꯝꯅ ꯂꯥꯛꯅꯕ ꯌꯥꯕ ꯈꯔ ꯂꯥꯛꯅꯩ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕ ꯈꯣꯏ ꯔꯟꯖꯤꯠ ꯈꯣꯏ ꯄꯨꯟꯅ ꯆꯪꯉꯤ ꯑꯗꯨꯒ ꯍꯥꯏꯔꯦ ꯑꯣꯖꯥ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯀꯅꯥ ꯑꯃꯠꯇꯗ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯣꯖꯥꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯝꯕ ꯇꯥꯔꯕꯗꯤ ꯑꯣꯖꯥ ꯑꯋꯥꯕ ꯇꯥꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯁꯤꯃ ꯂꯣꯏꯅꯩ ꯑꯁꯤꯃ ꯇꯤꯟꯅꯩ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯣꯖꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯃꯈꯣꯏꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯅꯤꯅ ꯊꯥꯗꯣꯛꯏ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯕꯁꯨ ꯃꯃꯥꯡꯗ ꯀꯩꯁꯨꯝ ꯇꯧꯔꯦ ꯀꯩꯁꯨꯝ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛꯀꯁꯨ ꯃꯥꯅ ꯄꯥꯎ ꯇꯥꯜꯂꯝꯕꯁꯤꯗ ꯃꯈꯣꯏꯅ ꯍꯦꯟꯅ ꯁꯥꯎꯕꯅꯤ ꯀꯦꯆꯨꯕꯤꯅꯁꯨ ꯑꯣꯖꯥ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯍꯩ ꯈꯔ ꯊꯥꯖꯤꯟꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯣꯖꯥ ꯑꯁꯤ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯆꯠꯂꯨꯔꯤꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯃꯈꯣꯡꯅ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯀꯦꯆꯨꯕꯤꯒꯤ ꯇꯧꯕ ꯉꯝꯕ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥ ꯑꯁꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯎꯠꯂꯔꯦ ꯇꯣꯝꯕ ꯈꯣꯏ ꯔꯟꯖꯤꯠ ꯈꯣꯏ ꯀꯣꯛꯆꯥꯎ ꯈꯣꯏ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯆꯩ ꯅꯨꯡꯉꯥꯏꯖꯗꯦ ꯀꯂꯛꯆꯕ ꯍꯥꯏꯕꯗꯨ ꯐꯥꯎꯖꯔꯤ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕ ꯃꯁꯥꯃꯛꯁꯨ ꯍꯦꯟꯅ ꯀꯂꯛꯆꯔꯤ ꯇꯨꯡꯗꯒꯤ ꯊꯥꯏꯅꯕꯤꯅꯒ ꯐꯜꯂꯒ ꯀꯦꯆꯨꯕꯤꯒꯤ ꯃꯇꯨꯡ ꯏꯟꯕ ꯀꯦꯆꯨꯕꯤꯅꯒ ꯃꯥꯡꯗ ꯃꯨꯛꯂꯒ ꯃꯔꯨ ꯀꯣꯛꯄꯗꯨ ꯑꯃꯃꯨꯛ ꯃꯈꯨꯠꯇꯨꯅ ꯅꯥꯜꯂꯒ ꯆꯠꯄꯁꯤ ꯎꯕꯗ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ ꯑꯗꯨꯒ ꯑꯊꯣꯏꯕꯗꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛ ꯑꯁꯤꯗ ꯋꯥ ꯉꯥꯡꯕ ꯀꯔꯤꯃꯠꯇ ꯌꯥꯎꯗꯦ ꯁꯥꯗꯤꯡ ꯑꯃꯅꯤ ꯇꯨꯃꯤꯟ ꯆꯠꯂꯤꯕ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯥꯒꯤ ꯃꯌꯨꯝ ꯍꯥꯏꯕꯗꯤ ꯇꯣꯝꯕ ꯈꯣꯏ ꯔꯟꯖꯤꯠ ꯈꯣꯏ ꯀꯣꯛꯆꯥꯎ ꯈꯣꯏꯒꯤ ꯂꯩꯐꯝ ꯕꯔꯥ ꯑꯁꯤ ꯌꯧꯔꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯝ ꯆꯠꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯈꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅꯅꯤ ꯀꯦꯆꯨꯕꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯇꯣꯈꯥꯏ ꯇꯥꯅꯕ ꯃꯆꯥ ꯑꯃ ꯑꯣꯏꯈꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯌꯥꯝꯅ ꯌꯥꯡꯅ ꯀꯟꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯃꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯝꯕꯤ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯉꯥꯡ ꯑꯗꯣ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯁꯣꯔꯣꯛ ꯑꯁꯤ ꯂꯥꯟꯊꯣꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯈꯔꯗꯤ ꯌꯥꯝꯅ ꯊꯧꯔꯤ ꯃꯈꯣꯏꯁꯨ ꯅꯥꯛ ꯌꯦꯠ ꯌꯦꯡꯂꯒ ꯂꯥꯟꯊꯣꯛꯄꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯨꯅꯤ ꯃꯃꯥ ꯑꯗꯨꯅ ꯃꯥꯡ ꯊꯥꯏ ꯃꯆꯥ ꯑꯗꯨꯕꯨꯅ ꯃꯇꯨꯡꯗ ꯃꯈꯨꯠꯅ ꯁꯝꯃꯅꯤ ꯁꯝꯅ ꯂꯥꯟꯊꯣꯔꯛꯄꯁꯤꯗ ꯑꯉꯥꯡ ꯑꯗꯨ ꯀꯔꯤ ꯇꯥꯍꯧꯕꯅꯣ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ
haipetang lepa tanja ama yaukhibwa oira male mama aduna makhut samna samna lanthorokka matam asida angang ado gari amna thomki gari na thomaga phanayam lapna paithokki thomagi makhol ase asomda makhoi myam laklibuda makhoi su punna tare kanano ma thomkre haduna makhoi myam chesili maruaina kechubi amadi thainabi yang tektuna paisile kechubi gi thauna phaba mana kanano ma thomkre haba matamda mana thawai yauna chinbud uba matamda chinglemba hena chawthokte aigi babungna aina lunarakpada nanguma pukchen chawba nanguma thona lebisi leite haduna chinglemana khanjai makhoisu tungin sinsilei aduga kechubi amadi thainabi makhoi anina hani yosili angang ado makhoin hek yoba matamdadi ikhengtana pungangang aroiba matam haibadu oire mama aduna macha aduba kola kabi imagi bema haduna tingthari sahi yamdriba sahi taraga humdoi mukta changliba nupi macha asina ina pungangang taraga leibusi uba matamda kechubi amadi thainabi thawai yamna chai makhoi anigi masakti atopa taibang misingna ude gari thoriba nupatusu gari khami kumthari aduga atopa gari singsu maningwada lamna khami magi mahi yumsilei lambi matai amada mama aduna macha nupi aduba kola kabli gari tawni ranji khoi kokchau khoi athoiba chinglemba makhoi pun chinsilei angang asigi matau si ubada makhoi hena thawai chai kechubisu angang asigi matau si yenglega mamitagi mapi tana kabi thainabina kechubi themi thainabidi kapte kechubidi thamoi sona kapli mama gi wahi wata sing adu tabada kechubin hena thawai chakpani taibang de he khongdarak padagi maning tholoktraba isani nungai ba habado phanglaktraba isani manang khoi kana da kari kai khibage hagollo imagi bem hagollo nangi nungai ba matam yodingai ngasi su awa saina sai theng kaya ma phanglaga chatlaboire nangi na tawsi ubudi ima thaboi kaire hagollo haduna mama aduna kanna kauri amuksu hairi nakhoi phattaba sangakteni nakhoi phattaba sangakteni kari su khangjadribi icha nupi sina nakhoi da kari kai bigino lambi lan thok pasida nakhoin asuk kanna thawduna thombi diba imagi bema hagollo haduna kapli kechubi mataw asi yengba ngamdabana mana angang nupi macha asibudi kaningli adubu kanbi yadba maram amadi lei pukchel yamna chawba thamoi yamna sengba kechubi masak thijarabasu maru kokpa lawai tangba migi saktam mandrabasu kesubina mama asigi mataw asi yengba ngamdabana nupi macha asibudi mana thawai hapirage mana kallage haduna khalli nupi macha asibu mana hekkaluba matamda mahak masamakti kari oigadori haiba kechubi khangdi khangjai khangjarabasu ai mabudi kalam lage haduna kechubina chabrung lepkhre thidaba mi amada mahai piba makhoigi wakhal thawna hena chawkhalhanba masigumba khudimati kechubina punna ngami asidadi mangoda akaiba karimta leite aduga asiba mi amada mana thawai piba habasidi kaidungaidi yade pikiba tarabadi mahak masamakse adum makiba tabani loikiba tabani kechubidi matai amada leplaga angang asiga thawai asi hablage angang asiga thawai asi pirage haduna chaprung lepkhre magi mawong matawase thainabina punna khangi adu tawgunu haduna mana kechubibu khami khamada yadre kechubidi khongrai chanduna phamkhre aduga kariguma khara sonba hore masidagi thainabina chinglembi manaka changlei aduga kechubibu kallu haire to mokhoiranji khoina kechubigu manakta machi silli aduga adu tawgunu nang adu tawgunu nang toriba thabak tawgunu hai thawai pina ba toribani kadoribani habdi mokhoi khudima khangde thainabi tanabu khudima khangmani masi tohangunu haduna mana hajin haiba matamda chinglem manasu kechubi fana kana khami adubi kechubidi mana tawge khankhiba mana pangthokani khankhiba thabase adum pangtholage haduna leblabra khangde makhoina phanayamna khamlabasu yakidre kanna honaduna angang asigi thawai ase man hamna bohdare matai amada leibani makhoi khara amana hospital da pusi hai adubi yadre sirabani na karam tawni lehori ba haibabu gari thoriba driver tu mangaire ataidi ngakting ni lamba tarabasu dum chana khirami gari driver adasu thawai jamna chai masu sekil hodabadagi thoki thoduni adubu ngakting gi matung dadi kichubi ki mahi pangal angakpani magi mahi pangal aduna kan honabadagi angang nupi macha se masida magi thawai hapi khirami
ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯕ ꯃꯆꯤꯟꯗꯒꯤ ꯏ ꯇꯥꯔꯝꯕ ꯑꯉꯥꯡ ꯑꯁꯤ ꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯃꯁꯥꯗꯨ ꯂꯦꯡꯂꯛꯏ ꯆꯩꯅꯥꯈꯣꯜꯗꯤ ꯐꯥꯎꯔꯤ ꯃꯥꯒꯤ ꯂꯦꯡꯂꯛꯄ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯃꯥꯁꯤ ꯀꯨꯞꯂꯝꯕꯗꯒꯤ ꯃꯆꯥꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯒꯥꯔꯤꯒꯤ ꯃꯉꯥꯟꯁꯨ ꯊꯥꯟꯖꯤꯜꯂꯤꯕꯅꯤ ꯑꯗꯨꯒ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯁꯨ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯏ ꯍꯤꯡꯂꯛꯂꯦ ꯂꯦꯡꯂꯦ ꯗꯣꯛꯇꯔ ꯄꯨꯁꯦ ꯍꯥꯏꯕꯗꯒꯤ ꯑꯉꯥꯡ ꯑꯁꯤ ꯃꯈꯣꯏꯅ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯥꯞꯀꯠꯂꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯃꯈꯣꯏ ꯊꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯀꯦꯆꯨꯕꯤ ꯀꯝꯗꯍꯧꯔꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯍꯣꯠꯅꯕꯤꯈꯤꯕ ꯃꯥꯅ ꯄꯥꯡꯕꯤꯈꯤꯕ ꯉꯥꯛꯇꯅꯤ ꯀꯦꯆꯨꯕꯤꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯍꯦꯛ ꯍꯤꯡꯒꯠꯂꯛꯄ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯒꯥꯔꯤ ꯑꯁꯤ ꯊꯧꯔꯒ ꯄꯨꯈꯤꯕ ꯃꯇꯝꯗ ꯃꯥꯗꯤ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯅ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯦ ꯑꯊꯣꯏꯕ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯤ ꯑꯗꯨꯒ ꯃꯥꯗꯤ ꯀꯦꯆꯨꯕꯤ ꯍꯥꯏꯅꯁꯨ ꯀꯧꯗꯦ ꯃꯔꯨꯞ ꯍꯥꯏꯅ ꯀꯧꯏ ꯑꯇꯩꯅ ꯀꯧꯕꯗ ꯁꯨꯡꯂꯦꯡ ꯂꯦꯡꯗ꯭ꯔꯤꯕ ꯀꯦꯆꯨꯕꯤꯅꯤ ꯑꯗꯨꯕꯨ ꯑꯊꯣꯏꯕꯅꯁꯨ ꯑꯃꯨꯛꯇꯪ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯛꯀꯟꯅ ꯇꯞꯅ ꯂꯦꯡꯍꯜꯂꯨꯏ ꯑꯗꯨꯕꯨ ꯀꯦꯆꯨꯕꯤꯗꯤ ꯃꯔꯨꯞ ꯍꯥꯏꯗꯨꯅ ꯂꯦꯡꯍꯜꯂꯨꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯦꯡꯍꯜꯂꯨꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯦꯞꯅ ꯍꯥꯏꯊꯈꯤꯔꯝꯃꯤ ꯑꯗꯨꯝ ꯇꯥꯈꯤꯔꯝꯃꯤ ꯀꯦꯆꯨꯕꯤ ꯀꯔꯤꯃꯠꯇ ꯂꯦꯡꯈꯤꯗ꯭ꯔꯦ ꯑꯁꯤꯕ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯑꯁꯤꯕ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯇꯣꯝꯕ ꯔꯟꯖꯤꯠ ꯀꯣꯛꯆꯥꯎ ꯆꯤꯡꯂꯦꯝꯕ ꯑꯊꯣꯏꯕ ꯄꯪꯀꯞꯇ ꯀꯞꯄꯤ ꯀꯦꯆꯨꯕꯤ ꯍꯥꯏꯗꯨꯅ ꯀꯣꯜꯂꯤ ꯑꯗꯨꯕꯨ ꯀꯦꯆꯨꯕꯤ ꯀꯔꯤꯃꯠꯇ ꯂꯦꯡꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯀꯟꯅꯤꯡꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯁꯥꯅ ꯀꯠꯊꯣꯛꯆꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛꯇ ꯇꯥꯜꯂꯤꯕ꯭ꯔꯥ ꯍꯌꯦꯡ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯉꯥꯏꯃꯤꯟꯅꯁꯤ ꯋꯥꯔꯤ ꯑꯁꯤ ꯍꯟꯗꯛꯀꯤ ꯄꯥꯔꯠ 2-3ꯗꯤ ꯈꯔ ꯅꯨꯡꯁꯤꯕꯁꯨ ꯌꯥꯎꯒꯗꯣꯔꯤ ꯑꯗꯨꯒ ꯑꯅꯩꯕ ꯈꯔꯁꯨ ꯌꯥꯎꯒꯗꯣꯔꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ